ꯑꯑꯣꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝꯗ ꯄꯥꯎꯕꯤꯗꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕ ꯁꯃꯨꯔꯧ ꯃꯅꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ ꯂꯥꯏꯕꯛ ꯃꯅꯨꯡꯗ ꯇꯧꯔꯒ ꯂꯣꯠꯂꯒ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ ꯄꯥꯎꯕꯤꯗꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯈꯪꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ 3 ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡꯗꯒꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯊꯥ ꯑꯁꯤꯒꯤ 10 ꯑꯃꯁꯨꯡ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯑꯕꯗꯨꯜ ꯀꯗꯤꯔꯕꯨ ꯊꯝꯂꯝꯈꯤꯕꯅꯤ ꯍꯥꯏꯕ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯝꯕꯤ ꯀꯣꯂꯦꯖ ꯒꯦꯠꯇꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯄ꯭ꯔꯐꯨꯜꯂꯣ 35 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯒ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯁꯣꯃꯣꯀꯥꯟꯇ ꯊꯤꯉꯨꯖꯝ ꯔꯟꯖꯤꯠ ꯑꯃꯁꯨꯡ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯗꯤꯄꯛꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯔꯥꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗꯅ ꯃꯈꯥ ꯇꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ 3 ꯋꯥꯡꯒꯣꯏ ꯂꯣꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯣꯡꯖꯝ ꯍꯦꯟꯁꯟ ꯑꯦꯂꯥꯏꯁ ꯅꯥꯎꯆꯥ 22 ꯊꯧꯅꯥꯎꯖꯝ ꯑꯁꯣꯛ 10 ꯑꯃꯁꯨꯡ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯇꯦꯔꯥ ꯃꯈꯣꯡꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯁ꯭ꯌꯥꯝꯁꯨꯟꯗꯔ 30ꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ ꯃꯈꯣꯏ 3 ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯄ꯭ꯔꯦꯝꯆꯥꯟ ꯑꯦꯂꯥꯏꯁ ꯄꯨꯔꯦꯝꯕ 29 ꯑꯃꯁꯨꯡ ꯁꯥꯄꯝ ꯗꯌꯥꯅꯤ 42 ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯐꯥꯔꯦ ꯃꯈꯣꯏꯁꯨ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯔꯦ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯥꯔꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏ 6 ꯑꯇꯣꯞꯄ ꯃꯤꯑꯣꯏ 3 ꯄꯨꯟꯅ 7 ꯁꯨꯔꯦ ꯃꯈꯣꯏꯗꯒꯤ ꯖꯤꯞꯁꯤ 3 ꯑꯦꯛꯇꯤꯚꯥ 1 ꯑꯃꯁꯨꯡ DI ꯄꯤꯛ ꯑꯞ ꯚꯦꯟ ꯑꯃꯒ ꯄꯨꯟꯅ ꯒꯥꯔꯤ 5 ꯐꯪꯂꯦ ꯍꯥꯏꯔꯤ AI 171ꯒꯤ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯐꯪꯈ꯭ꯔꯦ ꯏꯟꯖꯤꯟ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯀꯥꯏꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ 12ꯗ ꯑꯍꯃꯦꯗꯥꯕꯥꯗ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯏꯈꯠꯄꯗ ꯀꯥꯏꯈꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ AI 171ꯒꯤ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯉꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯃꯔꯛꯇꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯐꯪꯈꯤꯕꯁꯤ ꯃꯤꯑꯣꯏ 250 ꯁꯤꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯊꯤꯖꯤꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯀꯥꯏꯈꯤꯕ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯐ꯭ꯂꯥꯏꯠ ꯗꯥꯇꯥ ꯔꯦꯀꯣꯔꯗꯔ FDRꯁꯨ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯦꯛꯁꯤꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯕ꯭ꯌꯨꯔꯣ AIBꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯀꯝꯗꯧꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯊꯤꯖꯤꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯣꯏꯒꯗꯧꯔꯤꯕ ꯕ꯭ꯂꯦꯛ ꯕꯣꯛꯁꯁꯨ ꯐꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯛꯄꯁꯤꯅ AAIBꯅ ꯊꯤꯖꯤꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ AAIB ꯈꯛꯇ ꯅꯠꯇꯅ US ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯦꯐꯇꯤ ꯕꯣꯔꯗꯅꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯈꯥꯗ ꯊꯤꯍꯨꯝꯕꯒꯤꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ AI 171 ꯕꯣꯏꯡ 7878 ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯑꯁꯤ ꯀꯝꯗꯧꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯅꯦꯚꯤ ꯄꯥꯏꯂꯣꯠ ꯀꯦꯞꯇꯦꯟ ꯆꯤꯐ ꯁꯥꯏꯕꯅꯔꯅ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯑꯅꯧꯕ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈ꯭रे ꯀꯦꯞꯇꯦꯟ ꯁ꯭ꯇꯤꯐꯀꯤ ꯃꯇꯨꯡꯏꯟꯅ AI 171 ꯀꯥꯏꯈꯤꯕꯁꯤ ꯗꯕꯜ ꯏꯟꯖꯤꯟ ꯐꯦꯂꯔꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ AI 171ꯒꯤ ꯔꯥꯝ ꯑꯦꯌꯔ ꯇꯔꯕꯥꯏꯟ RAT ꯗꯦꯄ꯭ꯂꯣꯏ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯚꯤꯖꯨꯑꯦꯜ ꯏꯚꯤꯗꯦꯟꯁ ꯈꯔ ꯐꯪꯕ ꯉꯝꯈꯤ RAT ꯍꯥꯏꯕꯁꯤ ꯄ꯭ꯂꯦꯟꯁꯤꯡꯒꯤ ꯌꯦꯠꯊꯪꯕ ꯃꯁꯥꯒꯤ ꯃꯅꯤꯡꯗ ꯌꯥꯎꯕ ꯑꯦꯌꯔꯀ꯭ꯔꯥꯐꯅ ꯃꯁꯥꯒꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯁꯤꯁꯇꯦꯝ ꯐꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯟꯒꯤ ꯏꯟꯖꯤꯟ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯁꯇꯦꯝꯁꯤꯡꯗ ꯄꯥꯋꯔ ꯐꯪꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯗꯦꯄ꯭ꯂꯣꯏ ꯇꯧꯕ ꯇꯔꯕꯥꯏꯟꯅꯤ ꯑꯗꯨꯕꯨ ꯇꯔꯕꯥꯏꯟ ꯑꯁꯤ ꯂꯩꯃꯥꯏꯗꯒꯤ ꯐꯤꯠ 350 ꯈꯛꯇꯃꯛ ꯋꯥꯡꯕ ꯃꯐꯝꯗ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯅ ꯄꯥꯋꯔ ꯃꯥꯡꯕꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯗꯤꯖꯥꯏꯟ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯈꯤ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯡꯊꯤꯜꯗ ꯂꯟꯗꯟꯒꯤ ꯒꯦꯠꯋꯤꯛ ꯑꯦꯌꯔꯄꯣꯔꯠꯇ ꯂꯝꯊꯨꯡꯐꯝ ꯑꯣꯏꯔꯨꯅꯕꯒꯤꯗꯃꯛ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯦꯗꯥꯕꯥꯗꯇ ꯂꯩꯕ ꯁꯔꯗꯥꯔ ꯚꯥꯜꯚꯥꯏ ꯄꯇꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯦꯁꯦꯟꯖꯔ 252ꯕꯨ ꯄꯥꯏꯂꯣꯠ 2 ꯑꯃꯁꯨꯡ ꯀ꯭ꯔꯨ ꯃꯦꯝꯕꯔ 10ꯅ ꯄꯨꯗꯨꯅ ꯄꯥꯏꯈꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯛꯅꯅ ꯂꯩꯕ BJ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯒꯤ ꯕꯤꯜꯗꯤꯡꯗ ꯊꯣꯝꯖꯤꯟꯗꯨꯅ ꯀꯥꯏꯕꯗ ꯄꯦꯁꯦꯟꯖꯔ ꯑꯃꯈꯛ ꯅꯠꯇꯅ ꯑꯇꯩ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ 38ꯀꯤ ꯃꯁꯛ ꯃꯃꯤꯡ DNA ꯇꯦꯁꯠꯀꯤ ꯈꯨꯠꯊꯥꯡꯗ ꯈꯪꯕ ꯉꯝꯈ꯭रे ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯄꯨꯟꯕ ꯍꯛꯆꯥꯡ 64 ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭रे ꯍꯥꯏꯔꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯅ ꯑꯍꯃꯦꯗꯥꯕꯥꯗꯀꯤ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯔꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭रे ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯁꯔꯖꯔꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯔꯥꯖꯅꯤꯛ ꯄꯇꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ DNA ꯇꯦꯁꯠꯀꯤ ꯈꯨꯠꯊꯥꯡꯗ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯍꯛꯆꯥꯡ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯀꯥꯊꯦꯛꯈꯤꯕꯅ ꯈꯨꯗꯛꯇ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ DNA ꯁꯦꯝꯄꯜꯁꯤꯡ ꯂꯧꯔꯒ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 38ꯀꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯗꯣꯛꯄ ꯉꯝꯂꯦ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯍꯃꯦꯗꯥꯕꯥꯗ ꯈꯦꯔꯥ ꯚꯣꯗꯥꯔ ꯅꯦꯍꯥꯁꯅꯥ ꯚꯥꯔꯨꯆ ꯑꯔꯥꯕꯥꯂꯤ ꯚꯥꯗꯣꯗꯔꯥ ꯖꯨꯅꯥꯒꯥꯗ
Anand, Mahisagar, Gandhinagar ꯑꯃꯁꯨꯡ ꯕꯥꯕꯟꯒꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯥꯎꯆꯦ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯠꯄꯝ ꯉꯥꯟꯊꯣꯏꯒꯤ ꯑꯄꯣꯛꯄ ꯀꯦ ꯅꯟꯗꯁꯀꯨꯃꯥꯔꯒ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯈꯤꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯈꯛꯇ ꯅꯠꯇꯅ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯂꯝꯅꯨꯝꯊꯦꯝ ꯁꯤꯡꯁꯟꯒꯤꯁꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯍꯛꯆꯥꯡꯁꯤꯡ ꯁꯤꯟꯅꯔꯛꯄ ꯉꯥꯏꯗꯨꯅ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯍꯃꯗꯕꯥꯗꯇ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ 12ꯒꯤ ꯃꯅꯨꯡꯗ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯕ ꯅꯨꯄꯤ ꯑꯅꯤꯒꯤꯗꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯁꯛ ꯂꯣꯏꯅ ꯈꯪꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯈꯨꯠꯁꯤꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ ꯀꯦ ꯁꯤꯡꯍꯅ ꯉꯁꯤ ꯊꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯊꯧꯅꯥ ꯐꯔꯕꯤ ꯃꯅꯤꯄꯨꯔꯤꯒꯤ ꯃꯃꯣꯝ ꯑꯅꯤꯅ ꯑꯍꯃꯗꯕꯥꯗꯀꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯇ ꯂꯩꯈꯤꯗꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯔꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯇꯥꯕ ꯇꯦꯡꯕꯥꯡ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯠꯄꯝ ꯉꯥꯟꯊꯣꯏ ꯑꯃꯁꯨꯡ ꯂꯝꯅꯨꯝꯊꯦꯟ ꯁꯤꯡꯁꯟꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯃꯛ ꯊꯧꯅꯥ ꯐꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯁꯛꯇꯝꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯜꯂꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯌꯣꯛꯅꯍꯧꯔꯤꯕ ꯑꯋꯥꯕꯁꯤꯡꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯥꯇꯥ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯑꯦꯌꯔ ꯏꯟꯗꯤꯌꯥꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯅꯤꯒꯤ ꯍꯛꯆꯥꯡꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯗ ꯂꯧꯁꯤꯟꯅꯕ ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗ ꯄꯨꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯂꯧꯈꯠꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯛꯆꯥꯡ ꯑꯅꯤ ꯑꯣꯛꯄ ꯃꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯑꯇꯩ ꯊꯧꯔꯝꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯅꯨꯝꯊꯦꯟ ꯁꯤꯡꯁꯟꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀ ꯅꯛꯅꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯁꯨ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯆꯦ ꯆꯥꯡꯁꯤꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯁꯤꯟꯅꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯂꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯍꯃꯗꯕꯥꯗꯇ ꯂꯩꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯌꯨ ꯉꯥꯎꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯅꯤꯅ LPG ꯇꯦꯡꯀꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯐꯨꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯠꯁ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯛꯇꯥ ꯅꯣꯡꯕ꯭ꯔꯤ ꯑꯃꯁꯨꯡ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯜꯛ LPG ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯅꯝ ꯏꯕꯣꯝꯆꯥꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯀꯨꯃꯨꯛꯆꯝ ꯍꯦꯔꯣꯖꯤꯠ ꯑꯄꯣꯛꯄ ꯀꯨꯃꯨꯛꯆꯝ ꯒꯣꯄꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯑꯗꯨꯋꯥꯏꯗ LPG ꯇꯦꯡꯀꯔ ꯅꯝꯕꯔ MN03T 1092 ꯊꯧꯔꯒ ꯁꯦꯛꯃꯥꯏ BP ꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯨꯋꯥꯡ ꯁꯥꯡꯕꯝ ꯑꯦꯔꯤꯌꯥꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯁ꯭ꯀꯣꯔꯄꯤꯌꯣ ꯑꯃ ꯍꯦꯟꯒꯠꯅ ꯊꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯑꯗꯨꯅ LPG ꯇꯦꯡꯀꯔ ꯑꯗꯨ ꯍꯦꯟꯒꯠꯂꯒ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯊꯝꯂꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯀꯤ ꯍꯥꯐ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯔꯣꯖꯤꯠꯄꯨ ꯃꯈꯣꯏꯅ ꯆꯩꯔꯕ ꯃꯇꯨꯡ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯌꯣꯠꯅ ꯀꯜꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯔꯤꯚꯣꯜꯚꯔ ꯄꯨꯊꯣꯛꯇꯨꯅ ꯃꯀꯣꯛꯇ ꯁꯨꯔꯛꯄꯗꯒꯤ ꯃꯀꯣꯛ ꯀꯥꯏꯈꯤꯕꯅꯤ꯫ ꯍꯦꯔꯣꯖꯤꯠꯀꯤ ꯃꯀꯣꯛꯇꯒꯤ ꯏ ꯆꯦꯟꯊꯔꯛꯄ ꯎꯕꯗꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯑꯗꯨ ꯆꯦꯟꯈꯤ꯫ ꯍꯦꯔꯣꯖꯤꯠ ꯃꯀꯣꯛꯇ ꯃꯐꯝ 3 ꯊꯣꯛꯅ ꯐꯣꯠꯄꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯍꯦꯔꯣꯖꯤꯠ ꯑꯁꯤ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ LPG ꯄꯨꯔꯛꯂꯒ ꯁꯦꯛꯃꯥꯏ ꯕꯣꯇ꯭ꯂꯤꯡ ꯄ꯭ꯂꯥꯟꯠ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯕꯁꯨ ꯐꯥꯏꯟ ꯊꯤꯍꯟꯕ ꯅꯠꯇ꯭ꯔꯒ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ꯫ ꯃꯗꯨ ꯅꯠꯇꯅ ꯐꯨ ꯆꯩꯕ ꯍꯥꯏꯕꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯑꯗꯨ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯜ ꯑꯚꯤꯚꯇ ꯏꯔꯥꯟꯅ ꯃꯤꯁꯥꯏꯜꯁꯤꯡ ꯌꯩꯊꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯤꯆꯝ ꯀꯌꯥ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟ ꯀꯟꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯖꯔꯦꯜꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟꯗ ꯃꯤꯁꯥꯏꯜꯅ ꯂꯥꯟꯗꯥꯗꯨꯅ ꯃꯤꯑꯣꯏ 70 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯁꯤꯡꯅ ꯏꯖꯔꯦꯜꯒꯤ ꯇꯦꯜ ꯑꯚꯤꯚ ꯑꯃꯗꯤ ꯄꯣꯔꯠ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯍꯥꯏꯐꯥꯗ ꯅꯣꯡꯒꯨꯝꯅ ꯆꯨꯔꯊꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯏꯖꯔꯦꯜꯒꯤ ꯃꯤꯑꯣꯏ 9 ꯁꯤꯈꯤ ꯑꯃꯁꯨꯡ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯑꯆꯧꯕ ꯁꯤꯇꯤꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯍꯧꯊꯤ ꯔꯦꯕꯦꯜꯁꯤꯡꯅꯁꯨ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯇꯨꯡꯗ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯗ ꯃꯤꯁꯥꯏꯜ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ
Iran, Israel amadi West Asia ge atopa mafamsingda leiba India ge meheroi amadi micham kayabu safagadaba mafamda lehenaba natraga leiba asida amu halaknaba thorang lokotpa hokhibaga loinana mafam maduda leiriba miyamda mikupna homsingna leinaba cheksin wasu thamki hairi. North Korea gi lanmi lising taruk lom sikre chahi ahum hena Russia amadi Ukraine ga soknaduna Lakhiba landa Russia gi michangda lan soknariba North Korea gi lanmi chawrangna lising taruk lom Ukraine na hatkre haina UK gi intelligence ki report amana phongdorakli pung kumari gi manungda Russia na missile kapsinduna Ukraine gi oil refinery sing thugaikre hairi. Tunaba mawongda mangkiba Abdul Qadir athuba matamda thadorakadabani MMWO Haukiba June Tara Lebawpan numit ki numidang wairam mayumdagi thokibadagi haujik fawba thiba khangdana leiriba Abdul Qadir Elias Afaoba apokpa Abdul Jalil Leifam Paubitek Mayai Lekai Meeoi asibu lautunaba manba mawongda mangkiba sida MMWO na condemn tawri. MMWO headquarter gi Secretary General Firoz Khan Sangum Sumbam na press ta thorakpa cherol asin haribadi Chesam Abdul Qadir athuba matamda mari leinaba singna thadok piraknaba haijarakli mangkiba siga mari leinaba sing athuba matamda logi oiba while phangangadabani karigumba Chesam Abdul Qadir gi langla langjil puthoraktrabadi JC na changsilakpa khongjang pumnamakta MMWO na sogatkani hairi. Iran na kapsilakpa missile thugairiba Israel gi air defense system Iran na missile kapsilna thugaikre Iran na kapsilakpa missile thugairiba Israel gi air defense system Iran na missile kapsilna thugaikibadagi Israel gi luchingba sing makokta khut hamnakre loinina Iran na Turkey Pakistan Saudi Arabia amadi atopa leibak singa punna Islamic Army samgatuna Israel ga lanthengminanaba appeal tawrakre Iran gi wafam masi haujimaki Oina Turkey amadi Pakistan gi maikaidagidi ayaba pirakre hairi. Israel kannabagidama US na Iran gi mayokta phongna tholakpa yana leire Iran amukta da misal lising ama kapnaba thawrangkre Iran amukta da misal chamayangkai rom kapsinduna landarakpana maram oiraga Israel da paksana mang taklakpa amadi athuba matamda Iran amukta da misal lising ama kapsinaba thawrang tawre haiba pau tabadagi Israel kannabagidama America na phongna Iran gi mayokta tholakpa yana leire haina report amana phongdorakli Kariguma Iran amukta da misal lising ama rom kapsinduna landaraklabadi Gaza da haujik oiriba pibam adumak Israel da so oirakpa yabag akiba sulakibani Maramaduna America na makhoi gi khwaidagi matik mayai leiraba Brahmachatrani hariba GBU 57 bomb Iran da thadarakpa yana lei haina so report amana makha tana phongdokre hairi.